ngasi phongkiba tongan Manipuri se phongsinga amasum thokiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikedi myamna thamjagi ahanbada hawkibisa yankhairom hena ngamkhaigi yena duna laklibu wathok sangtainaba puraknabagi damakta Assam amadi Meghalaya na itihasik oiba agreement sahi tawnakre India gi awang nongpok thangba state ani Assam amadi Meghalaya gi marakta hawkiba sahi yankhairom supna ngamkhaigi yena duna laklibu wathok sangtainaba puraknabagi damakta Union Home Minister Amit Shah yauna Assam gi Minister Himanta Biswa Sharma amadi Meghalaya gi Minister Konat Sangmana New Delhi da itihasik oiraba agreement ama sahi tawnakre haina official report amagi matung ina phongdorakli Assam gi Minister Himanta Biswa Sharma ne agreement adu sahi tawnaraba matung phongdokibada state ani gi marakta yena duna lairiba ngamkhai wathok asi sangtainaba puraknaba honakhiba gi damakta Union Home Minister Amit Shah bu thagatpa phongdoksari Prime Minister Narendra Modi amadi Amit Shah gi maikedigisu hanagi state ki ngamkhai paringda yena duna lairibu wathok asi sangtainaba puraknaba gi damakta taksinduna lakhibani Kariguma India amadi Bangladesh na ngamkhai yena duna lairibu wathok singasi sangtainaba purakpa ngamba tholagadi state anigi marakta lairiba ngamkhai wathok asi yanaba ngamloidoribano haibasigi matangda center na akanba phireb ama lauraga wathok asi sangtainaba puraknaba honakibani Amit Shah na su state anigi marakta ngamkhai gi yena duna wathok sangtainaba puraknaba gi agreement ama sahi tawnakibasi awang nungpok thangba lamdam gi oina itihasik oiraba numit amani hairi Assam amadi Meghalaya gi marakta yena duna lairiba boundary gi issue asi sahi yankhai gi matam asida sangtainaba purakpa ngamdana laklibani adubu ngasidi wathok asi sangtainaba purakpa ngamle Hauzik state ani asigi marakta lairiba yena riba mafam taragani thoi gi manungda tarukti sangtainaba purakpa ngamle aduga lemhauriba taruk adusu sangtainaba purakpa ngamlagani haibigi sena thajab lai haina Amit Shah na phongdokli English amaga samapan humdragani thoigi matamda Assam dagi Meghalaya state semkiba matam adudagi hauraga ngamkhai gi wathok asi yena duna lakpani Anauba state semkiba matam aduda ahanbagi agreement adu boundary gi demarcation gi matang mot manadaba leibidagi border wafam asi yena duna lakhibani state anigi minister sing agreement adu sign tawnadringai mangoinana MIH ka final round oina wa khana ki suhaidi Assam amadi Meghalaya gi Minister animang January tang 13 Union Home Minister Amit Shah da draft resolution submit tawrakhibaga loinana madubu examination tawnaba amadi MIH na khana bina batakshilakibani state ani asigi government na draft resolution adu yetna riba ngamkhai paringasi sangtaina ba purakna ba semkibani masi state ani gi marakta ngamkhai lonariba kilometer 9 ga Marfuga nipan sangma ngamkhai paringi area da yetna riba mafam taragani thugi manung tarukti sangtaina ba purakpa ngamlagani sohadi Makasa tarakpoina to papaw mana Russia amasum Ukraine anoba round gi pisto khokre draft agreement da Moscow gi demand ahum pandre Russia amasum Ukraine gi marakta lebak ponomita Turkey gi Istanbul da anoba round gi pistok sataba khokre haujik sathariba Moscow Kiev ki land ceasefire ama purakna bigi pandamda nakalani gi mayukta pistok makasa tarakpani Istanbul gi Beşiktaş district leiba Dolmase presidential walking office da miphamadu haudringai gi mamangda Turkey gi president Recep Tayyip Erdogan haki madudi masak thokpa result sing lakhanana bu wari sanabagi matamadu lakle Turkish leaders in a kudakta ceasefire purakna ba appeal tobuga loinena matam sangna lan sokna ba haibisi kanamati gi apamba nati haki amasum Erdogan haki madudi malem pummana nakhoidigi afaba pau tanaba ngaidi nakhoina honaribasing yariba makai lehananabagidama ekhoi khudimagna mateng panglaba semsaduna lei Turkey na Russia amasum Ukraine gi leaders singi marakta mifam pangtho onana ba semsaduna leide hawkiba February 19 dagi Ukraine Belarus ta punduna wari round ahum sanakre mari subu session adu video conference format ta pangtokhi khwaidigi maruoiba Russia gi demand singi manungda amadi Ukraine NATO da yawgi wakal thadokadabani habishini Ukraine gi President Volodymyr Zelensky na issue sigi matangda mantik ningbigi ingit pirak palaire mifam aduda khanarakpa yaba ate issue singi manungda separatist singna paisilibi Ukraine gi nongpok thangba lamdam singi maraiba Crimea gi status yauri Crimea sikumza English ngani ga taraga mari da Russia na Ukraine gi loksin kibani Turkey na leba ani gi marakta mai unchina duna wari sanadringai gi mangoinana langkiba draft
ceasefire agreement amada lan haudringagi mamangna Moscow na tawkiba marueba demand ahum yaudre haina Daily Mail gi report na haidi discussion sing adugi matangda brief tawkiba miyoi kharagi matungina Russia na hauzik Kiev ki leadership ta ahongba lakhanbagi wafam thadokpaga loinana Ukraine demilitarize tawgadabani haiba demand loinana Russian loan gi legal protection pigene haiba demand asisu thadokibagi mawongoi Ukraine na to da yawningbagi apambasi thadokliba makhai leba asi European Union da yawbagi wafamda Moscow na yaningdabsu leitre haina mail gi report aduna spanki NATO da yawdaba tarabadi Ukraine European Union da yawbada akaiba leiti haiba Moscow gi ingit asi President Volodymyr Zelensky na yaningba yai haina report aduna makhatana sfungdukli toigum sung Moscow gi firep numit khudingi ahongba lei haina Kiev ki official singa nungnangli makhoina kiribadi lanpham kaya da Russian forcing amuhana punsinabagi matam launanab Russia na peace ki wafam asida thawai yawbu utpa oiramgani haibasini Ukraine da landaba yanabagi maram piraduna Russian President Vladimir Putin na maki pandamdi President Zelensky gi neo Nazi leadership ki makhada sathariba zona saiki thawung singi saitheng nanglaba miyoi kanglup singbu kanbina bamadi protection pinabo honabani swaiki makasa tarak poina to pawmana lan lusinana Russia na dabi khara handoklaba yai Turkey da ngasidagi Ukrainian amasum Russian miyut singi marakta hakthengna wari sanaba hokre ceasefire gi yanaba ma puraknabagi damak Russia na Ukraine bu denazified Ukraine gi sarkar lauthoknaba wafam taunaba dabi handoklaba yai amasum Ukraine European Union EU da yawda ayaba piraba yai haina thajari media gi report matung ina draft ceasefire agreement amada Russia gi yamna marueba dabi ahum handokre haidi manungi wakhangba mi marina phungdokibagi matungina Ukraine gi leadership sindoknaba wafam Ukraine du delimitarize taunaba wafam amasum Russian loan bu ain goeba protection pigadabani habadabi lauthoknaba Russia na semsakre haidi amasum Financial Times gi report matungina Ukraine military alliance NATO da yawnabagi asa thadokliba makhaidi European Union da yawnaba honabada Russia na ayaba pirabi ai haidi amasum NATO da yawnaba khongthang thadokpagi wafamsi Ukraine gi President Zelensky na su yaningbagi mata oli Russia na masagi maru ebadabi kya handokpagi wafam tholaklaba su Ukraine gi official singnabadi pokli Russia gi phirebasi ngehak leitana hongba maramna landung da masagi position semnabagi damak matam launabu honabu erambasu yai haina official singnaba phungdorakli makasa tarak poina amasum loisilak poina to pawmana Mariupol du miyoi lising mga Hatkhre miyoi Lakh samago humdra Russian trooper singna Langoi sanduna leiri Mars amada Mariupol Russian blockade hawkhibadagi miyoi lising mga rom sikre amasum atagi miyoi Lakh samago humdra rom na Langoi sanduna leiri amaromda miyoi Lakh samaga yangkhaina Ukraine gi strategic port city asidagi handokre hari government estimate sing palladuna Ukrainians ka prabadagi report hai victim lising mga adugi manungda saniga tarana angang singni city asibu Langoi sandringagi mamangna miyoi Lakh samaga nifu samudra mapan gi city asi thadoktuna lanjinakre estimate sing adugi matungina miyoi lising kuntra Russian troops sing namduna Ukraine gi nongpok thangba sarukta lairiba makhoina khudum chalaba territory sing da natragana Russia da pukre Seraksida city asigi awangba apartment building singi sada maudra thugaikre amanga ta thokraba building singa dugi manungdagi lisinga magasonga go humfu haibidi sada humfudi Russian missile sing bomb sing amasum artillery na direct hit tawkhiba singni amasum building lisinga magasum nagi nifu haibidi sada nifuna pumtumna amanga ta tonki yamdrabara private residence lising humfu mathoiga sanina amanga ta thokre city asida bomb amadi missile sizina duna thugai khibo hospital masing puna tareni estimate sing aduna manufacturing plant ani port ama masum military base lising hongu sumnagi yangkai taresu amanga ta thokre haibasi uli education institution singi marak tigi sada maudra Russia na sel kapa bomb thadaba masum missile kapsin bada amanga ta thokre makhoigi manungdi school kun go humdoi kindergarten kun gani pan pumtumna mangta kiswaidi hauji koina di me matang sa lusinjrage masum pathosagi lu soki plan ki biawr simam nanga figani and thank you